Assalamualaikum ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯁꯥ ꯊꯣꯡꯕꯗꯒꯤ ꯍꯧꯔꯁꯦ ꯁꯟ ꯊꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯖꯤꯔꯥꯁꯦ ꯈꯔ ꯉꯧꯊꯣꯛꯑꯒ ꯈꯔ ꯁꯨꯒꯥꯏꯔꯦꯅ ꯄꯨꯔꯥꯗꯤ ꯇꯣꯏꯍꯟꯗꯕꯤꯗ ꯑꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯇꯣꯏꯅꯤ ꯖꯤꯔꯥ ꯉꯧꯕꯒꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯤꯔꯅꯤ ꯂꯣꯏꯔꯦ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯜꯂꯛꯄ ꯐꯥꯎ ꯉꯧꯕꯤꯔꯒꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯣꯏꯍꯟꯕꯤꯔꯅꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯨꯔꯥ ꯄꯥꯎꯗꯔ ꯑꯣꯟꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯍꯥꯎ ꯋꯥꯠꯂꯦꯕ ꯃꯤ ꯑꯇꯩ ꯄꯥꯎꯗꯔ ꯉꯥꯛꯇ ꯊꯥꯛꯄꯁꯨ ꯂꯩ ꯃꯀꯨꯞ ꯉꯥꯛꯇ ꯊꯥꯛꯄꯁꯨ ꯂꯩ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯗꯤ ꯁꯦ ꯁꯥꯔꯕ ꯃꯥꯜꯂꯦ ꯎꯃꯣꯔꯣꯛ ꯂꯩꯔꯦ ꯃꯔꯤ ꯏꯂꯥꯏꯆꯤ ꯂꯩꯔꯦ ꯍꯔꯤꯕꯣꯞ ꯂꯩꯔꯦ ꯃꯔꯨ ꯃꯔꯥꯡ ꯂꯩꯔꯦ ꯊꯥꯎꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯥꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯖꯤꯔꯥ ꯍꯥꯞꯄꯤꯔꯅꯤ ꯑꯃ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯍꯥꯞꯄꯤꯔꯅꯤ ꯈꯔ ꯉꯧꯈꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯜꯍꯧꯁꯦ ꯈꯔ ꯑꯗꯨꯝ ꯃꯨꯜꯂꯦ ꯄꯨꯔꯥ ꯃꯨꯟꯕꯗꯤ ꯅꯠꯇ꯭ꯔꯤꯑꯕꯀꯣ ꯁꯤꯗ ꯁꯤꯡ ꯆꯅꯝ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯊꯨꯝ ꯂꯩꯔꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯂꯩꯕꯅꯦ ꯉꯁꯤꯗꯤ ꯏꯇꯣꯝ ꯇꯥꯔꯦ ꯍꯜꯗꯤ ꯂꯩꯔꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯎ ꯃꯣꯔꯣꯛ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯁꯥꯔꯅꯤ ꯃꯁꯥꯂꯥꯁꯦ ꯃꯨꯜꯂꯀꯥꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯅꯝꯂꯛꯑꯒꯦ ꯃꯨꯜꯂꯦ ꯁꯥ ꯍꯥꯞꯄ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯁꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯦ ꯆꯤꯟꯗꯣꯔꯤꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯃꯤ ꯌꯥꯝ ꯌꯥꯝꯕꯒꯤꯅꯦ ꯊꯣꯡꯉꯅꯤ ꯌꯥꯅꯕꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯩ ꯂꯩꯊꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯣꯟꯗꯣꯏꯅꯦ ꯅꯠꯇ꯭ꯔꯗꯤ ꯃꯩ ꯂꯩꯊꯔꯒ ꯑꯗꯨꯝ ꯂꯣꯜꯂꯒ ꯃꯨꯜꯍꯟꯕꯗꯣ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯎ ꯋꯥꯠꯂꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯎꯠꯂꯛꯑꯒ ꯃꯌꯥꯝ ꯑꯗꯨꯝ ꯅꯝ ꯂꯩꯔꯗꯤ ꯁꯥꯡꯉꯅꯤ ꯌꯥꯝꯅ ꯃꯍꯤꯁꯦ ꯃꯁꯥꯒꯤ ꯊꯣꯛꯆꯔꯛꯄ ꯃꯍꯤꯅꯦ ꯑꯗꯨꯗ ꯀꯪꯊꯍꯟꯈꯤꯅꯤ ꯃꯍꯤ ꯌꯥꯝ ꯊꯣꯛꯑꯦ ꯁꯥꯗꯣ ꯌꯥꯝꯃꯟꯕꯒꯤꯅꯦ ꯁꯤꯒꯤꯁꯦ 1 hour ꯍꯦꯟꯅ almost 2 hour ꯂꯣꯜꯂꯛꯑꯕ ꯃꯇꯨꯡꯒꯤꯅꯦ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯒꯨꯝꯕꯗ ꯀꯥꯝꯃꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯌꯥꯕꯅꯦ ꯑꯗꯨꯝ ꯃꯤ ꯀꯥꯝꯅꯕ ꯌꯥꯎꯔꯝꯅꯤ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯣꯜꯂꯒ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯏꯗꯤ ꯑꯩꯅ ꯂꯣꯜꯂꯤꯁꯦ ꯃꯅꯝꯗꯤ ꯐꯖꯔꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯍꯥꯎꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯟꯅ ꯊꯥꯛꯑꯒꯦ ꯐꯗꯤꯒꯣꯝꯗꯨꯁꯨ ꯌꯥꯝꯃꯦ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯌꯥꯝꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯊꯣꯡꯉꯦꯅ ꯍꯥꯏꯔꯅꯤ ꯑꯗꯨꯕꯨꯗꯤ ꯄꯠꯊꯈ꯭ꯔꯒ ꯀꯩꯁꯨ ꯌꯥꯎꯗꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯍꯤꯒ ꯀꯩꯁꯨꯝ ꯍꯥꯞꯄꯔꯣꯏ ꯂꯣꯏꯔꯦ ꯆꯤꯀꯟ ꯂꯩꯔꯦ ꯁꯤꯗ ꯆꯝꯐꯨꯠ ꯂꯩꯔꯦ ꯁꯣꯝꯗ ꯑꯩꯅ ꯄꯥꯝꯖꯕꯤ ꯆꯝꯐꯨꯠꯅꯤ ꯆꯝꯐꯨꯠ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯅ ꯏꯠ ꯊꯥꯔꯠ ꯗꯦꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯁꯝꯖꯤꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯁꯦ
ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯅꯦ ꯕꯦꯡꯛꯇ ꯆꯠꯇꯧꯁꯨ ꯂꯩ ꯗꯗꯥ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯕꯤꯖꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯦ he is very busy ꯆꯥꯏ ꯉꯥꯏꯔꯝꯃꯤꯅꯦ ꯍꯧꯗ ꯉꯥꯏꯔꯦ ꯃꯇꯝ ꯆꯪꯈꯤꯅꯦ ꯃꯥꯏꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯂꯩꯔꯦ ꯁꯤꯒꯤ ꯐꯤꯀꯤꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅ ꯑꯩꯁꯦ ꯂꯥꯛꯄꯗ ꯊꯛꯏꯁꯦ ꯏꯠꯀꯤ ꯃꯌꯥꯝ ꯆꯥꯁꯟꯈꯤꯕꯒꯤ ꯃꯄꯥꯟꯗꯁꯨ ꯀꯔꯤꯝ ꯆꯥꯅꯤꯡꯗꯕꯤꯗꯣ ꯇꯧꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯃꯍꯤ ꯉꯥꯛꯇꯅꯦ ꯊꯛꯅꯕ ꯊꯤꯔꯤꯁꯦ ꯍꯨꯏꯁꯤꯗꯤ ꯀꯤꯌꯦ ꯃꯁꯥ ꯌꯥꯝ ꯐꯩ ꯐ꯭ꯂꯥꯋꯔꯁ ꯃꯌꯥꯝ ꯌꯣꯜꯂꯦ ꯐꯖꯗ꯭ꯔꯥ ꯆꯥꯏ ꯊꯛꯄ ꯂꯣꯏꯕꯒ ꯖꯨꯁ ꯊꯛꯄꯁꯦ ꯗꯗꯥ ꯇꯥꯔꯦ ꯀꯩꯕ ꯑꯩ ꯊꯛꯑꯣꯏ ꯀꯩꯝ ꯊꯛꯑꯣꯏꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯤꯗ ꯐꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯐꯝꯐꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯁꯤꯗ ꯐꯝꯃꯤꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯗꯤ ꯂꯣꯏꯁꯤꯜꯂꯒ ꯍꯜꯂꯛꯑꯦ ꯊꯕꯛ ꯑꯃ ꯋꯥꯠꯂꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯇꯧꯕꯅꯦ And here is the Surya Plaza. A sunset say. Yum halae aise numidangda chakauba amasu chatkadabaneba aduga pochei do amta leiba nangdraba purnaba aduna order oina dum tawsale delivery lakpadane video losalise chakauba ꯏ-ꯔꯤꯛꯁꯥꯗ ꯑꯗꯨꯝ ꯆꯠꯂꯦ ꯒꯥꯔꯤ ꯄꯨꯕꯗ ꯐꯔꯛ ꯇꯥꯕ ꯃꯐꯝ ꯑꯣꯏꯌꯦꯕ ꯃꯐꯝꯗꯣ ꯍꯥꯏꯗꯤ ꯒꯂꯤ ꯑꯣꯏꯔꯒ ꯒꯥꯔꯤꯒꯨꯝꯕ ꯈꯥꯝꯃꯝꯕꯗ ꯐꯔꯛ ꯇꯥꯕ ꯃꯐꯝ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯆꯥꯛ ꯆꯥ ꯂꯣꯏꯁꯜꯂꯒ ꯑꯗꯨꯝ ꯍꯛꯆꯤꯛ ꯂꯥꯡꯉꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯑꯗꯨ ꯍꯜꯂꯅꯤ ꯉꯥꯛ ꯂꯩꯔꯒ ꯑꯗꯨꯝ